Hello friends, welcome to the channel. Friends, adom Facebook ta, Twitter da, Instagram da, WhatsApp da photo mayam upload tawraga friends amadi relatives ta share tawramgani. Adubu karigumba matamda thagaliba photo adugi background logthokpa, muthatpa natraga hongdokpa pambasu adumag yaramgani. Matang aduda photo adugi background logthoknaba honabada Photoshop skills natraga atai application sijinnabada khuloidrabadi yamna laiba mongda background delete tawnaba amadi change tawnaba sindoknaba pambay ama hack share tawjarake. Mayam so aduma khangba yaramgani. If you have already known, it is okay, but if you want to know, watch the video. Ahanbada Chrome browser hangdokpiro. Aduga background remover haina search tawbiro. remove.bg asida click tawbiro. Upload image haibasida click tawbiro. Aduga photo adu choose tawraga upload tawbiro. Upload tawraba image adu masida leire. Hojik remove background asida click tawbiro. Hojik remove background option asida click tawraga background delete tawbagi photo adu yengbiro. Aduga download ta click tawbiro. Hojik background logthokraba photo adu masida leire. Sumnagi background logthokpa khak natabada background adu change tawge hairabadi edit option da click tawbiro. Edit ta click tawraba matungda hana masagi yaujaba background mayam ama yauri masidagi apamba background ama khanbasu yai. Try tawnaba ehak background ama khallage. Karigumba nahakna khaliba background adu isagi apambagi matungina blur effect hapke harbasu masidagi choose tawba yai. Aduba ehak blur chataba photo ama khallage aduga download tawrage. Hojik background change tawraba photo masida leire. Karigumba hana yaujaba background sing asi nataba background oina thamningba isagi atai atopa photo leirabadi madu oina upload tawraga background oina thambasu yai. Masigidamakta select photo haiba option asida click tawbiro. Browse da amuk click tawbiro. Aduga background oigadaba photo aduda click tawbiro. Hojik photo asi download tawraga yengsi. Photo masida leire. Amuksu karigumba background adu plain color gi background oina sindoki hairabadi makhada color haina thaba option asigi paringda background mayam ama yauri masidagi ama khanba yai. Ayak ama khallage aduga download tawraga yengsi. Photo masida leire. Plain color asi atopa masu khanba aduga masak masu hongdoklaga background change tawbasu yai. Masida natabada background change tawnaba honabada subject adugi senghodaba wat hoba saruk leirabadi natraga semdok ninglabadi erase restore haiba option asida click tawraga subject adugi size amadi shape adu brush amadi offset ta adjust tawraga semdokpa yai. Sembada soibi yawkhrabasu undo haiba option asida amuk click tawraga amukasu semdok semjin tawba yai. Ahak demo oina try tawge aduga download tawraga yengsi. Photo masida leire. Masini ngasigi video. If you find the video useful, share it, hit the like button, subscribe to the channel, and don't forget to hit the bell icon to receive the latest notifications of the channel.